ꯑꯍꯥꯟꯕꯃꯛꯇꯗ ꯄꯤꯀꯦ ꯃꯉꯥꯡꯆꯥꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯃꯆꯥ ꯃꯆꯥ ꯈꯔ ꯍꯥꯞꯀꯠꯆꯔꯒꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯤꯕꯤꯔꯝꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯄꯥꯟ ꯊꯥꯕꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯗꯨ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯑꯩꯅ ꯌꯥꯝꯅ ꯈꯪ ꯍꯩꯇꯅ ꯂꯤꯖꯕꯗꯤ ꯅꯠꯆꯗꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯅꯨꯕ ꯑꯃꯒ ꯍꯅꯨꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯆꯤꯛꯂꯕ ꯌꯨꯝ ꯑꯃꯗ ꯅꯨꯡꯉꯥꯏꯅꯁꯨ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯈꯔ ꯐꯥ, ꯂꯧ ꯈꯔ ꯎ, ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯆꯥꯅ ꯆꯥꯅꯕ ꯊꯥꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯄꯩꯁꯥꯁꯨ ꯈꯔ ꯑꯗꯨꯝ ꯄꯥꯏꯖꯕꯖꯥꯠꯅꯤ꯫ ꯃꯅꯥꯛ ꯅꯛꯄ ꯖꯪꯒꯜ ꯑꯗꯨꯗ ꯌꯣꯡ ꯈꯨꯄꯨ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯃ ꯑꯣꯏꯅ ꯂꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯈꯣꯏꯁꯨ ꯃꯤꯒꯤ ꯈꯨꯟ ꯊꯤꯗꯨꯅ ꯑꯆꯥ ꯑꯊꯛ ꯊꯤꯕ ꯍꯨꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯌꯣꯡꯒꯤ ꯅꯤꯡꯊꯧꯗꯨꯗꯤ ꯃꯤꯒ ꯌꯣꯡꯒꯒꯤ ꯃꯔꯛ ꯑꯣꯏꯅ ꯇꯧꯗꯨꯅ ꯃꯤꯔꯣꯜ ꯉꯥꯡꯕꯁꯨ ꯉꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯨꯝ ꯂꯝ ꯍꯥꯏꯗꯣꯔꯛꯄꯗ ꯍꯅꯨꯕꯤꯒ ꯍꯅꯨꯕꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯍꯤꯡꯈꯣꯜꯗꯨꯗ ꯂꯩꯄꯥꯛ ꯇꯧꯗꯨꯅ ꯄꯣꯠ ꯆꯩ ꯊꯥꯒꯗꯕꯒꯤ ꯁꯦꯝ ꯁꯥꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯣꯡ ꯅꯤꯡꯊꯧꯒꯤ ꯀꯣꯛꯇꯨꯗ ꯑꯅꯧꯕ ꯋꯥꯈꯜ ꯑꯃ ꯈꯨꯗꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯌꯣꯡ ꯅꯤꯡꯊꯧꯗꯨꯅ ꯃꯊꯟꯇ ꯍꯅꯨꯕ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯌꯣꯡ ꯑꯃ ꯑꯣꯏꯅ ꯍꯅꯨꯕꯤꯗꯨꯗ ꯍꯪꯂꯝꯃꯤ꯫ "ꯏꯄꯨꯕꯣꯛ ꯅꯅꯥꯏꯅ ꯅꯣꯜꯂꯨꯛꯆꯔꯤ꯫ ꯏꯄꯨꯒ ꯏꯕꯦꯟꯒꯅ ꯊꯋꯥꯏ ꯑꯗꯨꯛ ꯌꯥꯎꯅ ꯂꯩꯕꯥꯛ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤ ꯊꯥꯒꯗꯧꯔꯤꯕꯅꯣ?" ꯋꯥꯗꯨ ꯇꯥꯕꯗ ꯍꯅꯨꯕꯗꯨꯅ ꯉꯛꯂꯗꯨꯅ ꯍꯅꯨꯕꯤꯗ ꯍꯥꯏꯔꯝꯃꯤ, "ꯏꯍꯦ, ꯀꯔꯝꯅꯣ ꯁꯤꯗꯤ? ꯖꯨꯛꯁꯤꯗꯤ ꯖꯨꯛꯇꯥ ꯑꯃ ꯇꯧꯔꯦꯗꯅ꯫ ꯌꯣꯡꯅ ꯃꯤꯔꯣꯜ ꯉꯥꯡꯂꯕ ꯀꯔꯤꯅꯣ ꯁꯤꯗꯤ?" ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯣꯡ ꯅꯤꯡꯊꯧꯗꯨꯅ ꯄꯥꯈꯠꯈ꯭ꯔꯦ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯟꯗꯒꯤ ꯄꯨꯔꯛꯄ ꯂꯐꯣꯏ ꯂꯐꯥꯡ ꯑꯃ ꯍꯅꯨꯕꯤꯗꯨꯗ ꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯄꯣꯛ, ꯂꯐꯣꯏꯁꯤ ꯏꯄꯨꯒ ꯏꯕꯦꯟꯒꯒꯤ ꯗꯃꯛꯇ ꯍꯦꯛꯆꯔꯛꯄꯅꯤ꯫ ꯑꯩꯅ ꯃꯤꯔꯣꯜ ꯉꯥꯡꯕꯁꯤꯗ ꯉꯛꯄꯤꯕ ꯇꯧꯒꯅꯨ꯫ ꯑꯩ ꯏꯁꯥꯃꯛ ꯃꯤ ꯃꯔꯛ ꯌꯣꯡ ꯃꯔꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨꯁꯨ ꯇꯥꯏꯕꯪꯄꯥꯜꯒꯤ ꯁꯔꯨꯛ ꯑꯣꯏꯔꯨꯔꯣ ꯍꯥꯏꯅ ꯊꯥꯕꯤꯔꯛꯄ ꯖꯥꯠꯅꯤ꯫ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯇꯧꯕꯤꯒꯅꯨ." ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯄꯦꯟꯊꯔꯗꯨꯅ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯁꯨꯁꯤꯗꯤ ꯖꯤꯕꯒꯤ ꯖꯤꯕ ꯑꯝꯍꯥ ꯑꯝꯍꯥꯅꯤ꯫ ꯃꯤ ꯍꯥꯏꯕ ꯂꯩꯇꯦ, ꯌꯣꯡ ꯍꯥꯏꯕ ꯂꯩꯇꯦ, ꯏꯁ꯭ꯋꯔꯒꯤ ꯊꯧꯁꯤꯟ ꯉꯥꯛꯇꯅꯤ" ꯍꯥꯏꯔꯗꯨꯅ ꯂꯐꯣꯏꯗꯨ ꯇꯔꯥꯝ ꯇꯔꯥꯝ ꯂꯧꯁꯤꯜꯂꯒ ꯌꯨꯝꯂꯣꯝꯗ ꯌꯣꯡ ꯅꯤꯡꯊꯧꯗꯨꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯌꯣꯡ ꯅꯤꯡꯊꯧ ꯑꯗꯨ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯑꯃꯨꯛꯀ ꯍꯪꯂꯛꯂꯝꯃꯤ, "ꯏꯄꯨ ꯏꯕꯦꯟꯅ ꯂꯩꯕꯥꯛ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤ ꯊꯥꯕꯤꯒꯦ ꯍꯥꯏꯔꯤꯕꯅꯣ?" ꯃꯗꯨ ꯇꯥꯕꯗ ꯍꯅꯨꯕꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯁꯨ ꯏꯕꯨꯡꯉꯣ, ꯄꯥꯟ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ." ꯃꯗꯨꯗꯒꯤꯗꯤ ꯌꯣꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯝꯕ ꯄꯥꯟꯁꯤꯗ ꯀꯅꯥꯗ ꯍꯪꯉꯨꯒꯅꯤ? ꯇꯤꯟ ꯀꯨꯠ ꯌꯣꯠꯂꯗꯨꯅ ꯌꯣꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯄꯨ, ꯄꯥꯟꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯆꯥꯎꯍꯟꯒꯦ, ꯃꯔꯨ ꯇꯥꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯄꯥꯟ ꯑꯗꯨ ꯐꯖꯅ ꯃꯀꯨ ꯈꯣꯛꯇꯣꯛꯄꯤꯔꯒ ꯐꯨꯠꯇꯣꯛꯄꯤꯒꯗꯕꯅꯤ꯫ ꯂꯥ ꯂꯥꯇꯣꯟꯗ ꯐꯖꯅ ꯌꯣꯝꯁꯤꯟꯕꯤꯔꯒ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏꯒꯤ ꯃꯤꯡ ꯐꯖꯅ ꯁꯣꯟꯕꯤꯔꯒ ꯊꯥꯕꯤꯌꯨ." ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯌꯣꯡ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯈꯨꯄꯨꯁꯤꯡꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯝꯖꯔꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯣꯡꯒꯤ ꯋꯥꯗꯨ ꯊꯥꯖꯔꯗꯨꯅ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯕꯒ ꯊꯥꯒꯗꯕ ꯄꯥꯟ ꯑꯗꯨ ꯃꯀꯨ ꯐꯖꯅ ꯈꯦꯠꯇꯣꯛꯂꯒ ꯐꯨꯠꯇꯣꯛꯂꯕ ꯃꯇꯨꯡ ꯂꯥ ꯂꯥꯇꯣꯟꯗ ꯅꯤꯡꯊꯤꯅ ꯌꯣꯝꯂꯒ ꯀꯥꯈꯨꯟ ꯀꯥꯈꯨꯟ ꯅꯥꯏꯅ ꯐꯖꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯌꯣꯡ ꯈꯨꯄꯨ ꯑꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯇꯨꯝꯈ꯭ꯔꯦ ꯍꯦꯛ ꯈꯪꯕꯒ ꯌꯣꯡ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯞ ꯊꯣꯝꯖꯤꯟꯗꯨꯅ ꯐꯨꯠꯇꯣꯛꯂꯕ ꯄꯥꯟ ꯑꯗꯨ ꯐꯖꯅ ꯂꯧꯊꯣꯛꯂꯒ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯊꯣꯛꯂꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯄꯥꯠ ꯃꯌꯥꯗ ꯍꯧꯕ ꯄꯥꯡꯈꯣꯛ ꯃꯌꯥꯝ ꯑꯃ ꯐꯨꯛꯇꯨꯅ ꯄꯨꯔꯛꯂꯒ ꯄꯥꯟ ꯊꯥꯔꯝꯕꯒꯤ
काखुन मयाम अदुदा युंगसिल्ले मदु हेक लोइबगा मखोइगी खुल्लोमदा चटखिरमी नोंगालकपदा हनुबा हनुबी अदुना मखोइना थाजखिबा पान अदु लेक मु वांगना हौदुना लैरमबदुदा हराउमनख्रदुना हनुबा हनुबी अनीदुना यों निंथौ अदु सर्गा यौना थागतखि अमदि पानी खंगदुना सासिन्नबा पान हाइबदि पांखोक अदु खरा फुकलगा अयुक्की एंसांग ओइनबा हाइदुना थोंखि थोंबा हेक लोइबगा हनुबा अमदि हनुबीदु पान थोंबदु हाउना चारमखि अदुबु पानदि नत्तबनिना याम साथीना लेंबा हौरक्खि मतांग अदुदा खांबा ngamdaduna हनुबा हेंताक हनुबी हेंताक हाइदुना हंजिन अमना अमदा लाउनादुना यामना वाना खांकी हेंताक चारबा मतुंगदा वखल खरा तारकलदुना योंग सिंगदुना तौरिबा मथोंग चादबा अपंगबा सिबा थोंग अदु खंगलक्खि मदुदगी मखोय अनि कोक सुंगसिन्नरबा मतुंग हनुबा अदु सिजिनरगा योंग मयाम सिंग अदु कौनबा खनरमखि नुमिदांग वाइरम यौरकपदा हनुबी अदुना लाउना कबलक्खि मदु ताबदा कैदौरगे हाइदुना योंग निंथौना अमुक लाक्खि महाक हेक लाक्पगा हनुबा अदु सिख्रे महाकना नखोय योंग मयांगिदमक यामना ममल यामलबा अमदि हाउरबा अचापोत कया सिनरमी नखोयगी योंग खुपु अदु कौरउ हाइना योंग निंथौदुदा हाइरमखि मदु ताबदा योंग निंथौदुना मागी खुपुसिंग अदु पुरकलगा हनुबदुना सीदुना हिपलगा लैरिबा मनाक तमना लाकी मखोइना हनुबगी मनाक हेक यौबगा हनुबा अदु चैतुक पाइखतलगा योंग मयाम सिंग अदु सिरसनो मतागुम फुथबा हौरक्खि नुमित अदुदगी हनुबा हनुबीगी पुंसीदा योंग सिंग अदु अमुक हन अवाबा पीखिद्रे मतांग असिदा फुंगा वारी असि लोइसिनजरे वारी मचा खरासु चांग नाइना थागतजरक्के मयामना चैनल असिबु नुसिबिदुना लाइक अमसुंग सब्सक्राइब तौबिरमु थागतजरी।